Manipur News channel mayambu taram uksari loina ngasi maru pau pijuri ahanbada NIT ki thadora ko senpam sensa thumja tawuda January official mari party da sangjar kadabani KCP PWG hoki March kontare sagol sinamita hauji lampen parta leiriba NIT Manipur register oiriba KS tombagi thongju Kansipur da leiba masagi yumda bom ama thamlamba du KCP PWG nani haina loop asigi RO singkhenga mana kuik pidan thadora ko serial amana hairakli serial aduna hai NIT ki register amadi magi NIT ki official karana piba ahanba amadi aroiba warning ni hairiba official sing asidagi numit mangani gi manungda party da sangjarak kadabani sangjarak targadi nampham matam yengdana akpa sirak pigani Imphal lampel pata leba National Institute of Technology NIT gi damak adar leba sakwa thorangi senpam singda kanagumba kharagi purikhawda sangkhidanaba amadi mairo singi khallaga NIT asibu kannanaba KCP PWG na honadana lakibani adubu laibak thibadi NIT bu chakhotnaba honabagi mingda institute asigi register oiriba hauji Kansipur leiba MU gi quarter colony da leiba KS Tomba NIT gi civil engineering department da assistant professor oina uripo baspati lekai dagi Romijit institute asigi computer engineering department da assistant professor oiriba thamai ba hijam dewa lekai dagi Khyalchandra registrar gi PA oina Imphal East district ki Pangai da leiba Manipur Police Training College gate number 2 gi mayona da leibi Robitana singba miyoi mari asi makoina tawruba senja thumja mai lenana maral gi damakta party da sangjaraknaba kumja solution ga kunmari gi December 19 da party na press release thoktana mangjona khankrabani adubu senja thumja da chenari miyoi sing asina party da sangjarakpagi mahutta party bu singnaduna amadi ma kandana lakli hairi jero lasin hai KCP PWG nari Manipur University da leiriba mairo sing musu amadi oja singi khalaga ahanba amadi aroiba oina Manipur University gi campus ki wangmada leiriba registrar KS Tombagi thongju Kansipur da leiba masagi yumda hokiba March 18 sagol senamita bom ama thamduna makhoibu amit panganbani masigi matung tarakpadadi sensa thumjada senariba NIT gi registrar KS Tomba amadi mahaki kongloi assistant professor Romijit assistant professor Khyalchandra amadi registrar gi PA oiribi Robita da numit mangani gi manungda party da sangjaraktrabadi misingi asigi matakta akanba thabak lokholagani party na mangakanba khunagi lan oiriba NIT bu chakhonanaba thadar ilwa chakhot thorangi senpam lana senabada January singi matakta akanba thabak lokhotpada ateng pangbiyu akanba thabak lokholakpa matamda kanagumbu lekai gi Imaibel club amadi lupki naharol amadi thongmi amata wakat mifam amadi wakat phongjanga singba amata chathabidanaba lebak miyamda khangalakli makha taba update ta IAM ga mari lenana tabaki alolup manga gi maikaidagi wafam amata phongtokkiba leite okay March 15 da NSN IAM na social media post amada loop asigi army chief ni hariba general Anthony Simre gi mathakta maral siduna Indo Myanmar border da leiba commander S Kuman Kauba amana maral siba wafam ya iraki habi matanda KCP KWKL Pipak Pro amadi Koireng Lusingba ULF ki makaidagi wafam khara sentorali NSN IAM na larulu manga asigi mamingdi phongtokpa tawdana nakoinana maral sirakpa manba wafam kaya social media da post phongtoraliba adu infom yaudabani post adu da Indo Myanmar border area da operate Maitei Revolutionary ki commander amana General Anthony Simre gi mingsatinaba wafamsing phongtorapagi matangda asawba kayamarum phongtorappa thengnei mari leinaba singna khangjangadabadi khuman haibasi Maitei community gi khwaidagi chawraba hiyek tarek ki manungda amani yek amada tongan kanglup amadi sagai kayamarum yauribani Maitei kudingmak natrabasu community asigi ayamba miyosingna masagi minggi anisuba natraga ahumsuba oina yek haptana ming kauba leiri matawasumna Maitei community gi mapung phaba maming phongtokpa natraga irakpa matamda khuman haiba wahai asi mising kayamrum thenaba yawi Maitai community gi ming thonbagi chanabi asigi idea khara leijaraba apaba singnadi IAM gi social media gi post adu parabda loop asigi army chief ta akanba wafam sing phongtori haira wahai sing adu Maitai amana pirakpa oigani haina lorba yai General Anthony Simre na Maitai amadi Naga Revolutionary gi thabak thoramsing asibu mangananaba aranba thabak ya tawi haina General Simre gi mathakta maral sirakhiba amabu yaningda phongtoktuna IAM na social media da post adu thadorokibani achumba wafamdi lalolu manga asina en kuman kauba kanagum miyai amata yaude masigi sumutakta IAM gi mayokta loop sing asina asigumba wafam phongtoknabagi maramsu leite NSN IAM gi thabak thoram singi matangda loop sing asina karigumba amata khangmusu leite madu khanglangodaba kangu hairagadi yanab Indian Intelligence Unit sing natraga IAM da leiriba miyosing kaktani asigum chenjen sajanba amasung lalolu masel gi marakta yengthinanaba yaba simjanba wahising iribasigi yengnaba Indiana natraga IAM gi manungdagi kanagumba miyoina thawoina sagatuna igani haina loop manga gi serol asina phongtorakli phonam asigi su matakta chemchen sajanba wafamsing isenduna
IMꯒꯤ Army Chiefꯀꯤ ꯃꯊꯛꯇ ꯃꯔꯥꯜ ꯁꯤꯔꯒ ꯃꯈꯣꯏꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯋꯥꯐꯝ ꯂꯨꯞ ꯃꯉꯥꯅ ꯊꯝꯂꯛꯂꯤ꯫ ꯌꯦꯡꯅꯕꯁꯤꯡꯅ ꯁꯟꯇꯣꯔꯛꯂꯤꯕ ꯈꯨꯠꯁꯦꯝꯒꯤ ꯄ꯭ꯔꯣꯄꯦꯒꯥꯟꯗꯥ ꯑꯁꯤ ꯂꯂꯣꯟꯂꯨꯞ ꯃꯁꯦꯜ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯊꯧꯔꯥꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯈꯪꯖꯤꯟꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯌꯦꯛꯅꯕꯒꯤ ꯂꯥꯡꯗ ꯚꯤꯛꯇꯤꯝ ꯑꯣꯏꯗꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠ ꯑꯃꯗ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥꯅ ꯐꯣꯔꯦꯟ ꯖꯔꯅꯦꯂꯤꯁ ꯆꯪꯕ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯑꯥꯔꯊꯀ꯭ꯋꯦꯛꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯒꯤ ꯔꯤꯄꯣꯔꯠ ꯂꯧꯕ ꯂꯥꯛꯄ ꯐꯣꯔꯦꯟ ꯖꯔꯅꯦꯂꯤꯁꯁꯤꯡ ꯆꯪꯕ ꯑꯊꯤꯡꯕ ꯊꯝꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯐꯣꯔꯦꯟ ꯖꯔꯅꯦꯂꯤꯁꯁꯤꯡ ꯂꯥꯛꯄꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯐꯝ ꯆꯥꯐꯝ ꯃꯩ ꯏꯁꯤꯡ ꯑꯋꯥꯠꯄ ꯂꯩꯕꯒꯤꯅꯤ ꯍꯥꯏꯅ ꯔꯦꯖꯤꯝꯒꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯖꯣ ꯃꯤꯟ ꯇꯨꯅ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯐꯣꯔꯦꯟ ꯖꯔꯅꯦꯂꯤꯁꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯔꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯩꯔꯣꯏ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯑꯥꯔꯊꯀ꯭ꯋꯦꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯀꯦꯜ ꯔꯤꯄꯣꯔꯇꯔꯁꯤꯡꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯔꯤꯄꯣꯔꯠ ꯇꯧꯕ ꯆꯠꯄꯒꯤ ꯑꯊꯤꯡꯕ ꯀꯌꯥ ꯑꯃ ꯄꯤꯔꯤ ꯍꯥꯏꯔꯤ꯫ ꯖꯨꯟꯇꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯑꯥꯔꯊꯀ꯭ꯋꯦꯛꯅ ꯁꯣꯛꯍꯜꯂꯕꯁꯤꯡꯗ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯥꯟ ꯑꯦꯗꯀꯌꯥ ꯃꯇꯦꯡ ꯄꯥꯡꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯕ ꯂꯣꯏꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯞꯗꯦꯠꯀꯤꯗꯃꯛ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫